Akaswani Imphal Wahengbam Rajesh na pau paijari ahanbeda maroiba pau Manipur Infosys Springboard seasonaduna laik laisu tambagi thabak hena kumang yansin hanaba pandamda Shiksha Vibhag amasung Infosys Limited ki marakta yana warol sahi tawnakre Mukhyamantri Nongthombam Biren sina ngasi Imphal gi City Convention Center da di Manipur Electric Mobility Policy lising ani kunithoi puthokre Manipur gi Vidhan Sabha Kendra humpu gi draft photo electoral roll ngasi phongkre Veterinary Mantri Kasim Basumna Hauragliba Mirol Singna Handloom Amasung Handicraft Thawai Yaugdabagi Phibam ama lagliba asida nungnangba phongdokre amasung Justice D.Y. Chandrachur ngasi Bharaki Yankai Suba Chief Justice oina wasak laukre Raijagi Shiksha Vibhag amasung Infosys Limited ngase yana warol ama sahi tawnaduna corporate social responsibility gi scheme gi makada Infosys Springboard seasonaduna Raijas da laisu tambagi thabak hena kumang yansin anaba honagadori yana warol du Mukhyamantri gi secretary ta pangtoba thoram amada Mukhyamantri Nongthombam Biren amasung Shiksha Mantri Thongjom Basantu Kumar Singh gi mamangda Education S ki Commissioner Gyan Prakash Director Laisram Nanda Kumar ga Infosys Limited ki Head Corporate Affairs Sri Santosh Anantapura amasung Senior Vice President Tirumala Arohiga sahi tawnakibani Scheme asi oza amasung mahiroi singda hena khudongchaba pibaga loinana National Education Policy lising ani kungi makada paikatpani yana warol sahi tawnakiba adubu thagapa phongdoloduna Mukhyamantri hai Infosys Limited na paikaloliba anoba thorang asi thaganingai ni Anoba National Education Policy asi yamna singthaningai oba policy amani hairaduna Mukhyamantri hai policy asi rises da mapungphana chananaba honabada miyamgi mateng tangai phade National Education Policy under the Honorable Prime Minister Modi is fantastic and we have already adopted it. But for full implementation and the successful implementation, we need support from like you. So I am very, very grateful today for opening and for launching this kind of new venture. And my request will be if you can make and provide more facility, say like we are doing in school pregnancy. Till now we are not able to cover the whole around 1,000 schools because of the constraint of the fund. So if Infosys can help us give a boom to the masses. Board of Secondary Education Manipur na lawba High School Living Certificate Examination mathang sahi ki March 10 mangadagi pangthoklagani aduga council lawba higher secondary parikhana February gi aroiba cheoldagi pangthoklagani hari Raijagi Education S ki director na thokpa cherol aman hai COVID-19 na maram oiduna academic section lisingani kunitoi kulumdoi thengna hokhiba adugi yenglaga Raijagi Education Vibhag na board council amadi school singna pangthokadaba parikha gi matam leple Class 1 digi 9 fawagi parikha sing February amadigi 15 fawagi manungda pangthokadabani Class 11 gi promotion parikha na February gi aroiba cheyolda pangthoklagani Hairiba hukum asi rises the lady ba sarkar gi school sing aided amadi private school sing na ngakna satkadabani hairi Bharat mahuksadagi laireklaba kala sanskriti amasung dharma haibasda numinini sathagadaba jati thaki conference ngasi DM University loisin Indira Gandhi National Tribal University Regional Campus Manipurna Danamanjuri University amasung Indian Association for the Study of Religion ga punna sinba thorum aduda DM University gi Vice Chancellor Professor N. Rajmohan Singh Charuk yaki conference aduda scholars sa matara mangana makhoi gi se pathoki Raijagi language planning amasung implementation na Raijagi lol taret anal paite ruangmai paumai tangkul thadau kuki amasung Manipuri tamnaba tha anigi training course mathang thagi December amadigi hauragani hari Director na thadorpa cherol man hai numit khudingi class matam nungtil pung ani makhai digi hauraga pung mari phauba Johnston Higher Secondary School da pangthokani Mahiroi sing da thagi oina sempam lising tara pigani akuba marol directorate asigi website gi khangba yagani Mukhyamantri Nongthombam Biren Singh ngasi Imphal gi Palace Compound da leba City Convention Center da di Manipur Electric Mobility Policy lising ani kunithoi puthokre
Awang nongpok lamdamda electric gari amasung charging gi khudongchabasing amadi renewable hybrid energy habisgi matangda numinini chathagadaba miyabu bab tahanba amasung workshop hawdoloduna Mukhyamantri hai electric gari sing sizinaba amadi miyamna pamnahanabagi damakta di Manipur electric mobility policy lising ani kurintoi chahi asigi Augusta notice thokibani policy asigi pandamdi inkumja lising ani kuntaru phawda rises electric gari chada kun sizinhanba pandamni Electric gari miyamna pamnahanabagi thawrang ama oina policy asigi makhada gari gi registration tawba matamda motor vehicle tax da kuntra kakthaba yauri magna hai sarkar gi bibhag singi gari leibada electric gari sing leinaba ahenba miyeng thamgani Mukhyamantri hai sakolapagi matung ina mising hengalakpa amasung yumlei kare phagalakpadagi gari mapugi masingsu nomogi hengalakli masina lambida gari silhanduna nungchit motpagi chang wangkhalaktuna miyam gi hakselda singnaba ama oirakli India in effort to achieve net zero carbon by 2070. You all might remember the Honorable Prime Minister his speech in the United Nations courageously assured the world that 2070 the net zero carbon will be United Nations. Electric gari sing miyamna pamnahanaba tongan scheme sing hawdole hairaduna transport mantri Sri Kasim Basum hai electric gari gi lamda laibak asi malem gi luchingba ama oinanaba Pradhan Mantri Narendra Modi amasung Kendra gi Mantri Nitin Gadkari gi makhada thabak kya paikatli mang hai Rajya gi transport bibhagna Dehradun da laiba SCIR ga electric gari gi matangda Rajya Sarkar ga yana warol sahi taunare tarbiri ba pawasi Akashbani Imphal degini Manipur gi Bidhan Sabha Kendra humfugi draft photo electoral roll ngasi phongkre Rajya gi Chief Electoral Officer Rajesh Agrawal thadorokpa cherol amagi matungina miyam natraga rajniti dol sing bihu singna mari lenaba ERO sing natraga AERO gi officer natraga CEO gi Manipur gi website sangduna semdok senin tawba yagani mathang chahi January tarik amana qualifying date oiraga hauji phawbada Rajya sa punna voter lakh kun lising nifu mari chama yankhai taruk lei masigi manungda nupa voter na lakh mapan lising marfu nipan satret marini amasung nupi voter na lakh tara lising yankhai mari chani nifu mangani third gender na chani taret ni electoral roll gi final publication mathang chahi January manga da phongani final electoral phongringai da miyamna ming hapchinba semdokpa amasung lokthokpa yagani Draft photo electoral form ki bagalonena Kamjong amasung Ukrul Jila gi Bidhan Sabha Kendra ahum Fungyar Ukrul amasung Chingai da voter list ki masing hantarakpa thengnare mamang da punna voter lakh ama lising kuntra changwa nifu manga oiramba adu handaki asda voter lakh ama lising kunipan sanipan marfutra mari khakta ngaire hairi Imphal gi Nilakoti da hojik chathariba Manipur International Textile Expo Manitex gi ngasi mangani chanba numit asi Ukrul amasung Kamjong Jila gi numit ni ngasi gi tharomadra saruk yaraduna Animal Husbandry amasung Veterinary Mantri Kasim Basum hai Handloom and Handicraft ki lamda sarkar na piriba khudong chaba sing beneficiary sing da yaudana mangkiba kya leramba yai mang hai cooperative union singna beneficiary singda makhoi gi kanaba sing adu khangan bibaga loinana sarkar na piriba subsidy gi matang da su marik chumna khangan dabana bibag asigi kanaba adu singi miyamna khangdabani mang hai handloom and handicraft ta ahen ma miyang changdrabadi machine saba mapan langgi polam singna khudum san kibi yai hauragliba mirol singna handloom amasung handicraft ta thawai yaugdabagi phibam ama uragliba aduda nungnangba phongdoloduna mantri hai lam asida hai singlaba hallaman sing laikhidrabadi masi mang kibi yana lei Government ne piri ba subsidy, government ne piri ba scheme si patan implement tau se tau na ba staff sing su sida kha migen kha changbiro si bill tau janinge akhoi gi director da lab sing no hoi bu ai na kaino to unate adubo yarati lang si ate scheme si individual da yoba ngam da lang si government subsidy si kha khajik dang ra wang khallaga ijin nau sing na lang si mayang dukan da gi ate de lobo sokudi department sin na patana tipo si district da nadrab su information da wholesale market si tawirga misi ahongba mamanda phangnaba si kra shinbiro haira Manipur ngasi mioi ahum nauna COVID-19 positive oikipaga loinena positive oiba apun masing lakh ama lising kuntrama pan chanipan marpur darate sure positive oiba mioi ama naba phapagi changcha da marpur dani pan dasmik mari tarukni housing active case tara lairi
Nungthil da phongba pawse pandamgi mapalak suba mapok kumon thorom amasung chingsubam akabagi humudrani pan suba mapok kumon thorom ngasi sagolban wahengbam lekai daleba pandam pawse gi office ta pangthokre thorom duga mari lenana pawse asigi mitei thabalon chu phongke. District Mental Health Program Senapati na ngasi World Suicide Prevention Day DRDA hold pangtokre Creating Hope Through Action haiba hiram da pangtokpa thorom da wangang bada District Nodal Officer Dr. Ngauniba Peter na hai malem gi oina mioi lak taret hena mathanta sijari National Crime Bureau record ki matungina kumja lising ani kunma thoida bharat ki oina mioi lak ama lising humpu mari chahum masa mathanta sijaki ngasigi thoromaduda district police officer sing lanmigi officer sing doctor sing social worker mahiroi lucingba sing amadi dharmagi lucingba sing saruk yaki jiri ima maira paibi apunba lup jim paling kakibagi kunsuba mapok kumon thorok ngasi babubara da leba conference hall da pangtokre Longmai Baptist Church ki platinum jubilee thoram Longmai churches fellowship na sinduna Longmai part 2 playground da ngasi degi haukre Grace of God haiba hiram da thasigi tara matoi phawa chathagadaba thoram asida chana khona bada singba pangthokani Akasbani Imphal degi pau tabiri Justice D.Y. Chandrachur ngasi Bharat ki Chief Justice oina wasak lokre Rashtrapati Bhavan da pangthopa thoram amada mahakpu Rashtrapati Draupadi Murmu na leibaga sigi yankai suba Chief Justice oina wasak loki mahak na ngarang thabaktagi pothakraba Justice U Laliki mahut chile ingkumja lising ama chamapan yankai mapan da pokiba Justice Chandrachur Supreme Court ki judge oina ingkumja lising ani tarataruki me da thabak pu bahauki Mahak mamangda Allahabad High Court ki Chief Justice oirami Justice Chandrachur Delhi University digi LLB lorba matung America gi Harvard Law School digi LLM degree amasung Judicial Science da doctorate digi fangki Wasak lawik thorom aduda Uparashtrapati Jagdip Dhankar Lok Sabha Adhyaksa Om Birla Griha Mantri Amit Shah Ngaksel Mantri Rajnath Singh amadi Ain Mantri Kiran Rijiju na chingba saruk yaki Dr. Justice D.Y. Chandrachur na Bharat ki anoba Chief Justice oina thabak puba hobada Pradhan Mantri Narendra Modi na thagatpa phongdorakli Pakistan ICC T20 Cricket World Cup ki final changle Sydney da ngasi sanakiba ahanba semi final da Pakistan na New Zealand bu wicket tareta thoiki toss kamduna hana batting tawkiba New Zealand na wicket mari turaga run chama yangkhain thoi loki pandam masi Pakistan na over tarama thoi ball amada yawba ngamki anisuba semi final da heng Allahabad Adelaide Bharat ka England sanagani match asi Bharat ki matampung ama makhai digi hogani final match nomaizing numita Melbourne da sanagani Kuntra taruk suba N Hazari amasung Dr. N Tombi State Polo Tournament ki final da X Polo Club wangkai amasung Texam Polo Club lagliba irai numita sanaragani ngasi sanaki ba semi final da X Polo Club na singkai hunba Polo Club pu panjil tara mari da thoiki atopa match amada Texam Polo Club na Imphal Riding Club Team A bu panjil manga amada thoiki Bisnupur Mini Stadium da chathariba tara manga suba Manipur State League ngasigi match da Nesuna Raubu Panjil ani amada thoiki atoba match amada SSU na Traubu Panjil ani amada thoiki Kumal Lampak Artificial Turf da chathariba chahi taratre makagi nupi masagi State League Football da Upsa Pukhauna FC Imphal bu Panjil taret amada thoiki atoba match amada Kripsa na Felum Lamhil Longbu Panjil ani sino da thoiki Lamjau Playground Kaksing da chathariba 3rd Division Football Tournament da TUC Thongjauna KPSC bu panjil marisino da thoiki Bisnupur Mini Stadium da chathariba taret suba A Ipoton Singh Memorial 3rd Division Under 15 Football League da NGKSA amasung UFC panjil anini sanadrona draw chatki atopa match amada OSA oinamna RFCC kainobu panjil amasino da thoiki Kerala ki Mantri Mandal na Rajapal Arif Mohammad Khan bu Rajya Sarkar na chalaiba University singi Chancellor ki phamdagi lokthoknaba warep lokre maragasida Congress lusingba Birodi amasung BJP ki lusingba singna Rajya ki Mantri Mandal ki warep adubu yaningdaba phongdokre Nepal yuar habda mioi taruk sire mangana sokle ngasi ayu angambada Richter scale da taruk dasmik ahum yauna hakiba yuar aduna yum tara hena mang tahanki mi kanba amasung tembang pibagi thabak chathari Nepal gi Pradhan Mantri Sher Bahadur Diobana thogdok aduda mi sikiba aduda nungaitaba phongdorakli aroibada maroiba pau Manipur Infosys Springboard Seasonaduna Larik Laisu Tambagi Tabak Hena Kumang Yangsilanaba Pandamda Shiksha Bibak Amasung Infosys Limited ki Marakta Yana Waro Sahi Taunakre Mukhyamantri Nongthomam Biren Singh ngasi Imphal ki City Convention Center da di Manipur Electric Mobility Policy lisingani kunithoi puthokre Manipur ki Vidhan Sabha Kendra humfugi draft photo electoral roll ngasi phongkre Veterinary Mantri Kasim Basumna haurakliba mirol singna handloom amasung handicraft ta thawai yaudabagi phibam ama lagliba asida nungnangba phongdokre
amasung Justice D.Y. Chandrachur ngasi Bharati Yangkai Suba Chief Justice oina wasak laukre. Pau loijare.